ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯆꯜꯁꯤꯡꯁꯦ ꯍꯥꯞꯆꯔꯒ ꯊꯔꯣꯏ ꯉꯁꯤꯒꯤꯗꯤ ꯊꯔꯣꯏ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯍꯥꯎꯅ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯁꯦ ꯁꯤꯅ ꯃꯨꯀꯥ ꯉꯥꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯊꯨꯝꯌꯥꯛꯄꯤ ꯑꯩꯅ ꯀꯨꯞꯅ ꯁꯣꯒꯥꯏꯖꯕꯅꯦ ꯃꯣꯔꯣꯛꯁꯦ ꯑꯃꯒ ꯍꯥꯞꯆꯔꯒ ꯑꯗꯩ ꯉꯥꯔꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯝ ꯎꯀꯥꯕꯤꯅꯤ ꯑꯩꯅ ꯃꯕꯨꯛ ꯁꯦꯒꯥꯏꯔꯒ ꯃꯊꯤꯕꯣꯡ ꯐꯖꯅ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧ ꯉꯥꯏꯔꯣꯡ ꯁꯤꯡ ꯆꯅꯝ ꯍꯔꯤꯕꯣꯞ ꯑꯗꯨꯒ ꯁꯤꯅ ꯇꯤꯡꯒꯪ ꯃꯔꯣꯏ ꯇꯦꯖꯄꯇꯥ ꯑꯗꯨ ꯁꯤꯒꯤꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯍꯥꯞꯆꯤꯟꯖꯔꯒ ꯊꯔꯣꯏ ꯍꯥꯎꯅ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯃꯌꯥꯝ ꯑꯂꯨꯁꯤꯒ ꯊꯔꯣꯏꯁꯤꯒ ꯀꯨꯀꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯑꯝꯇ ꯀꯥꯝꯊꯣꯛꯆꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯎ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯑꯩꯅ ꯐꯖꯅ ꯅꯝꯒꯥꯏꯖꯔꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯀ ꯉꯥꯡꯒ ꯑꯩꯅ ꯁꯨꯒꯥꯏꯖꯕ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯆꯔꯤꯕꯗ ꯉꯥꯡ ꯍꯥꯏꯕꯗꯨ ꯁꯣꯏꯔ ꯉꯥꯏꯔꯣꯡ ꯍꯥꯏꯒꯗꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯤꯅ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯆꯨꯒ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯄꯥꯎꯗꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯝꯇ ꯑꯗꯨꯒ ꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯁꯥ ꯃꯔꯣꯏ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯝꯇ ꯇꯣꯠꯈꯥꯏꯖꯒꯦ ꯑꯗꯨꯒ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯑꯩꯅ ꯐꯖꯅ ꯃꯉꯥꯔꯛ ꯀꯥꯝꯊꯣꯛꯆꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯊꯨꯝꯗꯤ ꯍꯥꯞꯄꯒꯗꯤ ꯑꯩꯅ ꯀꯥꯝꯖꯕꯅꯦ ꯑꯗꯣ ꯆꯥꯝꯊꯣꯛꯈꯤꯕꯒꯤ ꯊꯨꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛꯇ ꯀꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡꯁꯦ ꯎꯏ ꯎꯏ ꯂꯥꯎꯅꯕ ꯑꯝꯇ ꯉꯧꯊꯣꯛꯆꯈꯤꯒꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝꯗꯨ ꯑꯩꯅ ꯐꯖꯅ ꯒꯪ ꯂꯥꯎꯅ ꯎꯏ ꯎꯏ ꯂꯥꯎꯅ ꯃꯇꯣꯡꯁꯦ ꯐꯖꯅ ꯉꯧꯊꯣꯛꯆꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯛ ꯇꯣꯛ ꯇꯣꯛꯁꯨ ꯀꯥꯞꯄꯤꯁꯦ ꯃꯌꯥꯝ ꯃꯈꯣꯟꯒ ꯊꯣꯛꯏꯁꯤꯀꯣ ꯁꯤ ꯌꯥꯔꯛꯑꯕꯅꯤ ꯃꯌꯥꯝ ꯁꯤ ꯑꯝꯇ ꯑꯩ ꯈꯣꯊꯖꯈꯤꯒꯦ ꯃꯌꯥꯝ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯖꯔꯦ ꯑꯗꯨꯅ ꯇꯦꯖꯄꯇꯥ ꯈꯔ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯆꯅꯝ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯡꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯇꯤꯡꯒꯪ ꯃꯔꯣꯏ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯇꯤꯡꯒꯪ ꯃꯔꯣꯏꯁꯦ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯊꯝꯖꯤꯜꯂꯗꯤ ꯄꯠꯀꯗ꯭ꯔꯅ ꯑꯩꯅ ꯈꯜꯂꯒ ꯃꯄꯥꯟꯗ ꯊꯝꯃꯨꯕ ꯃꯌꯥꯝ ꯈꯔ ꯈꯨꯏꯖꯤꯜꯂꯛꯑꯒ ꯃꯁꯛꯁꯦ ꯈꯔꯗꯤ ꯊꯤꯔꯦ ꯑꯗꯨꯕꯨ ꯑꯔꯩꯕ ꯈꯔꯗꯤ ꯍꯦꯛꯇ ꯇꯧꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯉꯥꯏꯔꯣꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯔꯤ ꯑꯃꯅꯤꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯊꯨꯝꯌꯥꯛꯄꯤ ꯑꯩꯅ ꯉꯁꯥꯏ ꯀꯨꯞꯅ ꯁꯦꯒꯥꯏꯖꯕꯗꯣ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯉꯥꯔꯤꯁꯦ ꯃꯨꯟꯅꯕ ꯐꯖꯅ ꯑꯝꯇ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯉꯥꯔꯤꯁꯦ ꯑꯩꯅ ꯃꯨꯟꯅꯕ ꯐꯖꯅ ꯉꯧꯊꯣꯛꯆꯔꯦ ꯁꯣꯏꯕꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯁꯣꯏꯕꯨꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯗ
ꯉꯧꯊꯣꯛꯄꯁꯦ ꯁꯤꯅ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯒꯅꯤ, ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯒ, ꯑꯗꯨꯒ ꯀꯥꯝꯕꯗ ꯍꯥꯞꯄꯁꯤꯗꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯣꯏ, ꯍꯥꯎꯁꯨ ꯍꯥꯎꯔꯣꯏ. ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎꯏ ꯎꯏ ꯂꯥꯎꯅ ꯉꯥꯏꯍꯥꯛ ꯉꯧꯊꯣꯛꯆꯈꯤꯒꯦ. ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯏ ꯆꯟꯖꯜꯂꯛꯄ ꯃꯨꯟꯖꯜꯂꯛꯄꯗꯣ ꯑꯗꯨꯗ ꯉꯥ ꯆꯥꯛ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ. ꯑꯩꯅ ꯃꯤꯅꯤꯠ 5 ꯐꯖꯅ ꯁꯣꯏꯕꯨꯝꯁꯦ ꯐꯖꯅ ꯑꯩꯅ ꯉꯧꯖꯔꯦ ꯎꯏ ꯎꯏ ꯂꯥꯎꯅ. ꯑꯗꯣ ꯎꯀꯥꯕꯤꯁꯦ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯃꯨꯀꯥ ꯉꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ, ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ. ꯑꯩꯅ ꯉꯥ ꯍꯥꯞꯆꯤꯟꯖꯔꯒ ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯐꯖꯅ ꯑꯩꯅ ꯉꯧꯖꯔꯦ. ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ, ꯁꯣꯏꯕꯨꯝ ꯃꯅꯝꯒ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ ꯃꯅꯝ ꯀꯩꯀꯩ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯆꯕꯗꯣ ꯃꯌꯥꯝ, ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯖꯔꯒ ꯑꯩꯅ ꯑꯊꯤꯠꯄ ꯉꯁꯥꯏ ꯑꯩꯅ ꯅꯩꯈꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯍꯥꯞꯆꯤꯟꯖꯔꯛꯀꯦ. ꯑꯊꯤꯠꯄ ꯍꯩꯖꯤꯟꯖꯔꯒꯦ. ꯑꯗꯨ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯉꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯍꯧꯒꯅꯤ, ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯗꯨ ꯁꯤ ꯑꯃꯇ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯐꯖꯅ ꯑꯩꯅ ꯉꯧꯖꯔꯦ, ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯒ. ꯑꯗꯣ ꯊꯔꯣꯏ ꯑꯃꯨꯛ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ. ꯁꯤꯒꯤ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯉꯥꯏꯍꯥꯛ ꯊꯔꯣꯏꯁꯤꯒ ꯑꯩ ꯐꯖꯅ ꯉꯧꯖꯈꯤꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ. ꯃꯍꯤꯁꯦ ꯐꯖꯅ ꯀꯪꯁꯤꯜꯂꯦ. ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯀꯥꯝꯊꯣꯛꯆꯕ ꯑꯗꯨꯗꯣ ꯍꯥꯞꯆꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯃꯨꯛꯁꯤꯒ ꯐꯖꯅ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ. ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯑꯩꯅ ꯐꯖꯅ ꯀꯪꯅꯕ ꯐꯖꯅ ꯉꯧꯖꯔꯦ. ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯦ. ꯑꯗꯨꯅ ꯑꯩ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯛꯀꯦ. ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯤ ꯈꯔ ꯌꯥꯎꯔꯒ ꯆꯥꯖꯕꯁꯦ ꯁꯤꯅ ꯑꯩꯗꯤ ꯈꯔ ꯄꯥꯝꯖꯩ. ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯤ ꯈꯪꯖꯗꯦ, ꯑꯩꯒꯤꯗꯤ ꯃꯍꯤ ꯈꯔ ꯌꯥꯎꯅ ꯑꯗꯨꯝ ꯊꯣꯡꯖꯒꯦ. ꯁꯤ ꯑꯃꯇ ꯑꯩ ꯐꯖꯅ ꯕꯨꯡ ꯕꯨꯡ ꯂꯥꯎꯅ ꯁꯧꯒꯠꯅꯕ ꯐꯖꯅ ꯑꯝꯇ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10ꯃꯨꯛ ꯉꯧꯖꯈꯤꯒꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯤ ꯅꯪ ꯅꯪ ꯂꯥꯎꯅ ꯆꯥꯕꯁꯦ ꯄꯥꯝꯖꯗꯦ. ꯑꯗꯨꯅ ꯃꯍꯤ ꯈꯔ ꯌꯥꯎꯔꯤꯉꯩꯁꯤꯗ ꯉꯥꯏꯔꯣꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯐꯗꯤꯒꯣꯝ ꯈꯔꯒ ꯊꯥꯛꯆꯤꯟꯖꯔꯛꯈꯤꯒꯦ. ꯃꯅꯤꯟꯁꯤꯅ ꯎꯗ꯭ꯔꯦ. ꯑꯣꯠꯈꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯎꯠꯆꯔꯛꯈꯤꯒꯦ. ꯉꯥꯏꯈꯣꯀꯣ. ꯂꯣꯏꯖꯔꯦ. ꯌꯥꯝꯅ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ. ꯃꯊꯪꯗ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯉꯁꯤꯒꯤꯗꯤ ꯂꯣꯏꯖꯔꯦ